Hi ma'am ngasidi ma'am ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯜꯂꯒ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯗꯨꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯏꯆꯝ ꯆꯝꯅ ꯀꯥꯡꯁꯣꯏꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯏꯔꯣꯝꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯈꯥꯖꯤꯡ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯒ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤꯅꯦ ꯒꯤꯞ ꯑꯋꯦ ꯃꯆꯥ ꯑꯃꯈꯛ ꯇꯧꯒꯦꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯣ ꯒꯤꯞ ꯑꯋꯦ ꯃꯆꯥꯁꯦ ꯃꯤ ꯑꯅꯤ ꯈꯟꯒꯅꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯥ ꯅꯨꯄꯤ ꯈꯜꯂꯔꯣꯏ ꯃꯤ ꯑꯅꯤ ꯆꯨꯝꯅ ꯑꯅꯤꯈꯛ ꯈꯜꯂꯒꯦ ꯑꯗꯣ ꯑꯗꯨꯗꯨꯅ ꯈꯟꯒꯗꯕꯒꯤ ꯃꯑꯣꯡꯁꯤꯅ ꯀꯃꯦꯟ ꯄꯤꯔꯛꯑꯕ ꯂꯥꯏꯛ ꯇꯧꯔꯛꯑꯕ ꯑꯗꯣ ꯀꯃꯦꯟꯗ ꯍꯥꯏꯗꯪ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯪ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯃꯦꯟ ꯑꯃ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕꯁꯤꯡ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯌꯦꯡ ꯃꯊꯪꯒꯤ ꯗꯦꯠ 10ꯗ ꯔꯤꯖꯜꯇꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯔꯤꯖꯜꯇꯣ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯖꯔꯛꯑꯒꯦ ꯑꯗꯨꯒ ꯔꯤꯖꯜꯇꯣ ꯑꯥꯎꯠ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯐꯪꯉꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯔꯒ ꯄ꯭ꯔꯥꯏꯖꯇꯣ ꯄꯤꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯁꯦ ꯁꯨꯝ ꯃꯌꯥꯝꯒꯤ ꯕꯤꯠꯀꯤ ꯑꯣꯏꯅ ꯁꯨꯝ ꯑꯩꯅ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯑꯗꯣ 1K ꯌꯧꯕꯒꯤꯁꯤꯅ ꯇꯧꯔꯅꯤ ꯑꯗꯨꯒ 2K ꯌꯧꯕꯒꯤꯁꯨ ꯑꯃꯨꯛ ꯒꯤꯞ ꯑꯋꯦ ꯇꯧꯒꯅꯤꯀꯣ ꯃꯌꯥꯝ 1Kꯒꯤ ꯁꯨꯃꯥꯏꯅ ꯒꯤꯞ ꯑꯋꯦ ꯁꯨꯝ ꯇꯧꯔꯛꯀꯅꯤ 2Kꯗꯁꯨ ꯑꯗꯨꯒ 3Kꯗꯁꯨ ꯑꯗꯨꯝ ꯑꯩꯒꯤꯗꯤ 1K 2K 3K ꯂꯣꯏꯅ ꯀꯩꯅꯣ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯑꯩ ꯒꯤꯞ ꯑꯋꯦ ꯑꯗꯨꯝ ꯂꯣꯏ ꯇꯧꯖꯒꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯐ꯭ꯔꯦꯟꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯒ ꯒꯤꯞ ꯑꯋꯦꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯎꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯡꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯁꯤꯡ ꯍꯥꯟꯅ ꯈꯤꯇ ꯊꯛꯈꯤꯒꯦ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯔꯦ ꯐꯖꯅ ꯑꯩ ꯅꯨꯄꯤꯅ ꯍꯧꯖꯤꯛ 1K ꯌꯧꯕꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯕꯤꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯥꯖꯤꯡ ꯀꯥꯡꯍꯧꯅꯤꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯏꯔꯣꯝꯕꯁꯤꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨꯒꯗꯤ ꯑꯁ ꯐꯖꯕꯅꯦ ꯁꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯈꯨꯆꯥꯎ ꯑꯃ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯐꯖꯅ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯌꯥꯝ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯁ ꯌꯣꯡꯆꯥꯛ ꯃꯔꯨ 5 ꯍꯥꯎꯋꯦ ꯐꯖꯅ ꯈꯥꯖꯤꯡ ꯀꯥꯡꯍꯧꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯗꯤ ꯌꯣꯝꯃꯒ ꯆꯥꯛꯀ
이러면서 mấy giật lên. Rồi. Spam sao sẽ làm cái gì nữa làm thu nữa bài thành này mà chúng em mà thằng gì video để em giveaway cái result ngay mình là 지금 em em chúng chơi 되나 comment 또 선비라모 like nam 선비라모 아두 channel 시부 em nung 시비드나 1K hom비드다막 em bukan ingat tentang kasari masih di